Meitei Leepun gi Thouburel Amadi Lupsel Purel gi Mathakta Fir Panduna Phanaba Hotnaba Laibak THIBANI HAINA PHONGDORAKLI Meitei Leepun gi Maikei digi Thadorakpa Cherol Amada April gi Tarik 12 da Uripok Apunba Lup Amadi Uripok Nupi Apunba Lup na Haukiba April gi Tarik 3 ta Turonglaubi gi Thodokta Pikliba Angangani Kuki terrorist na RPG bomb sizinaduna hatkiba Amadi Manak Nakpada Laidiba duty tariba Central Force singda Pendaba Phongdokpa Changluba Miyoi ahum hatpikiba Thodok adugi Pendaba Kholaugi oiba UAL Amadi UNAL Nasinba Relida Meitei Leepun gi Thouburel Chief Haisnam Silana Kendra gi MLA Sing Mayumda non-violent mawongda changduna makoi gi oiba firep lauthoknaba mathau tare Laukthokhanba mathau tare hairubagi Manipur police na notice appearance Fir Panduna Meitei Leepun gi Thouburel Chief Haisnam Silan amadi Meitei Leepun gi Lupsel Purel Lairik Yengbam Vedic Alliance Bode makoi anida Phanaba tawa Laibak THIBANI Meitei Leepun gi Thouburel phagi hairabadi Meitei Leepun gi thomi loinamak Phanaba firep laure haina Meitei Leepun na Uripok Nupi Apunba Lupki Ima Amadi Uripok Apunba Lupki Ahal Laman Sing Amadi Meitei Leepun bu nungsibiba Meikei da Lairiba Singda hairubada Karigi Isa Sing Fagadoribano Haina Uripok Miyamna Chongthok Piraktuna Faradi Aikoi su punna Fagadabani Haina Warep Lorokpabu Meitei Leepun Thagatpa Phongdorakli Meikei da Lairiba Meitei Leepun bu nungsituna Pambom Tingthok Pirakpa Miyamgi Thauna asi Meitei Leepun Matam Pumbada Kauroi amasung Ikai Kumnaba Utpaga Loinna Hena Mapangkal Kanna Ima Laibak Manipur Kanba Ngambo Oizagi Haina Meitei Leepun na Cherol asida makha tarakli